Bishnupur District Hospital Awatpana Thalle Awatpasing mention binaba matam thakre. Bishnupur District natana None Churachandpur amadi Kangpokpi District ki miyamgi ana ayek yaurakpada achauba mateng oiriba Bishnupur District Hospital ngasidi awatpa kaya laibana ana layengda khudongchadaba kaya mayoknariba asi chatliba tha asigi tang kuntra faubagi manungda mention bidrabadi makhal makha kayagi akanba khongjang changsilagani haina taubuldagi social worker TH Birana fongdokre. Wafam asi TH Birana hospital asida lakpada anaba miyoi kaya layengdana lairamba ubadagi pendabaga loinana paumi singda wafam asi fongdokhibani. Birana makhatana haikibada Hauzik hospital asida medicine gi doctor watuna layengbada khudongchadaba kaya mayoknari nurse kuntramathoi section post oina laifam thokpada kun khak lei maramasina administration da akaiba ahongba kaya leibana ana layengda khudongchadaba kaya thokliba asi tha asigi tang kuntra faubada mari lainaba authority na mityeng changbiduna awatpa mention bidragadi mathangi numitagi Bishnupur amadi akoibada lairiba club organization mairapaibi kayaga khutsam naraga hospital thingba yauna makhal makha kayagi akanba khongjang changsilagani haiki.